Thasing Kungamari Damasage Facebook account again, Manipur Langama Diate Loop Singamatanga, Aran Wahi Wata Iduna. Thagali Haiba Maral, the New Delhi Fakib International Human Rights Association, Manipur State Ki President, Dr. Mark Tangmang Haokip, Nase Upung Taraga Minidia Kairom Chatpa to Ida Imphal the Purakray. Maga Singasi Delhi Degi Imphal Tam Indigo flight number 6E2615 to Purakivani. Panbayai, Maki Matakta Chorchandra Police Nasu Moto Kesama, Lokat Kivane. FIR aduki matungina market statement logna ba Chorchandra Police na thasigi kungani thoide kobada laktabani maki mathakta FIR pali amadi police statement gidamak kawi haiba wahauda numit adugi numidang wairam Chorchandra Police Station da miyamna thomjin badagi irang thokki amadi Mark Delhi dagi faki badagi irang horaktuna miyoi kaya sogapadnang krabani Dr. Mark Tangmang Haokip ngasi Imphal da purakiba gailodana ngasi court puthokna ba thorang tawkre Nakalam Romda Kuki Inpi Manipurna Mamang Jahi ki July kun go doida Dr. Mark T Haokip ki matang da phone kiba fresh statement ama Tom TV na hong na phone lubaduna isu ase da chamam nahan ba pokhan kiba adugi dabak tasu Tom TV ki mai kai digi nuai ta ba phong dukchari